ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯤꯡꯂꯨꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛꯂꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯁꯦꯜ ꯊꯣꯛꯇꯕꯅ ꯅꯝꯍꯠꯂꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯇꯦ꯫ ꯂꯩꯔꯕꯁꯨ ꯀꯅꯥꯝꯇ ꯃꯇꯦꯡ ꯄꯥꯡꯅꯔꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯊꯤꯅꯩ꯫ ꯃꯆꯥ ꯃꯁꯨꯒ ꯌꯦꯡꯅꯕ ꯃꯇꯝ ꯁꯪꯗꯦ꯫ ꯇꯁꯦꯡꯅ ꯋꯥꯃꯟꯕꯅ ꯃꯆꯥ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯁꯦꯜꯗ ꯌꯣꯟꯊꯣꯛꯄ ꯌꯥꯎꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯥꯛ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯁꯥꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯄꯥꯝꯅ ꯇꯧꯈꯤꯕ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯃꯍꯥꯛ ꯁꯤꯕꯁꯨ ꯀꯤꯖ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯌꯥꯏꯃ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯁꯥꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯂꯩꯅꯗꯨꯅ ꯊꯛꯅꯩ꯫ ꯃꯗꯨꯁꯨ ꯅꯨꯡꯁꯥꯅ ꯃꯩ ꯍꯧꯅ ꯁꯥꯕꯅꯤꯅ ꯀꯪꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯌꯥꯏꯃ ꯑꯁꯤ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯥꯅ ꯌꯦꯡꯍꯟꯕꯤꯌꯨ, ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯏꯁꯤꯡ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯥꯏꯃ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯄꯗ ꯏꯁꯤꯡ ꯑꯗꯨ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯀꯅꯥꯁꯨ ꯈꯣꯟꯖꯦꯜ ꯇꯥꯔꯣꯏꯗꯕ ꯅꯤꯜꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯦ꯫ ꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯅꯤꯖꯕ ꯕꯣꯔ ꯑꯁꯤ ꯇꯥꯕꯤꯌꯨꯕ꯫ ꯑꯩꯒꯤ ꯏꯁꯤꯡ ꯄꯤꯅꯕꯤꯌꯨ꯫ ꯏꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯋꯥꯅꯔꯤ꯫ ꯃꯁꯤ ꯌꯣꯟꯗꯨꯅ ꯑꯩꯒꯤꯁꯨ ꯁꯦꯜ ꯈꯔ ꯇꯥꯟꯖꯔꯤꯕꯅꯤ꯫ ꯏꯌꯨꯝꯁꯨ ꯅꯤꯡꯊꯤꯖꯅ ꯁꯥꯕ ꯅꯠꯇꯦꯗꯣ꯫ ꯃꯁꯤ ꯅꯠꯇꯕ ꯑꯩꯒꯤꯗꯤ ꯁꯤꯟꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯁꯣꯝꯗ ꯌꯥꯏꯃꯅ ꯍꯥꯏꯖꯔꯤꯕ ꯋꯥ ꯑꯗꯨ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕ ꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯃꯥꯝꯆꯥ, ꯃꯅꯥꯎ, ꯀꯝꯗꯧꯁꯤꯒꯦ? ꯅꯨꯄꯥ ꯑꯁꯤ ꯄꯨꯛꯆꯦꯜꯗꯤ ꯁꯦꯡꯉꯤ꯫ ꯃꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯍꯥꯏꯖꯔꯛꯂꯤ꯫ ꯑꯩꯒꯤꯗꯤ ꯏꯌꯥꯝꯕꯅ ꯍꯥꯏꯕꯗꯣ ꯌꯥꯖꯔꯦ꯫ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ, ꯌꯥꯝꯅ ꯊꯥꯖꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯊꯥꯖꯕ ꯊꯝꯃꯤ꯫ ꯃꯥꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯏꯌꯥꯝꯕ ꯑꯅꯤ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯁꯤ꯫ ꯑꯗꯨꯒ ꯋꯥꯕꯗ ꯇꯠꯂꯕ ꯈꯨꯜ ꯑꯁꯦ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔꯇꯪ ꯄꯥꯡꯕꯤꯔꯝꯁꯤ꯫ ꯑꯩꯁꯨ ꯃꯅꯥꯎꯒꯤ ꯋꯥꯁꯦ ꯌꯥꯅꯤꯡꯏ꯫ ꯏꯌꯥꯝꯕ, ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯇꯣꯝꯇ ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯐꯔꯦ ꯏꯅꯥꯎꯆꯥ, ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯅꯉꯁꯤꯗꯤ ꯌꯥꯏꯃꯒꯤ ꯏꯁꯤꯡ ꯑꯁꯤ ꯄꯤꯅꯕꯤꯔꯣ꯫ ꯉꯁꯤꯗꯤꯅꯦ ꯏꯌꯥꯝꯕ ꯃꯄꯥꯕꯨꯡ ꯏꯃꯥꯒ ꯎꯅꯕ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯗꯤ ꯆꯥꯡꯗꯝ ꯅꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯇꯦꯡꯕꯥꯡꯕꯨ ꯆꯠꯀꯗꯕꯅꯤ꯫ ꯏꯃꯥ ꯏꯄꯥꯅ ꯂꯥꯞꯅꯈꯤꯒꯗꯧꯕꯅꯤꯅ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯣꯏꯔꯒ ꯂꯥꯛꯑꯣ꯫ ꯃꯥꯝꯆꯥ ꯑꯃꯗꯤ ꯃꯅꯥꯎꯅ ꯍꯣꯏ ꯏꯌꯥꯝꯕ, ꯍꯟꯕꯤꯔꯝꯃꯨ, ꯑꯩꯈꯣꯏꯁꯨ ꯊꯨꯅ ꯂꯥꯛꯑꯒꯦ꯫ ꯕꯤꯔꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯅꯥꯎ ꯑꯃꯗꯤ ꯃꯥꯝꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯅꯥꯎ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯦꯝꯕ ꯑꯣꯏꯔꯨꯕꯅꯤꯅ ꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯦ, ꯀꯔꯤꯒꯤ ꯂꯨꯍꯣꯡꯉꯣꯏꯗꯣꯏꯕ? ꯑꯩꯗꯤ ꯂꯨꯍꯣꯡꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯑꯐꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯂꯨꯍꯣꯡꯅꯤ꯫ ꯃꯗꯨꯗꯤ ꯌꯥꯗꯦ ꯃꯅꯥꯎ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯀꯥꯎꯒꯅꯨ꯫ ꯂꯥꯏꯔꯦꯝꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ꯫ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤ ꯃꯔꯤ ꯁꯦꯝꯒꯠꯄ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯃꯁꯦꯟ ꯅꯨꯡꯁꯤꯅꯒꯗꯕꯅꯤ꯫ ꯀꯥꯏꯗꯅꯣ ꯑꯩꯅ ꯂꯥꯏꯔꯦꯝꯕꯤ ꯊꯤꯔꯨꯗꯣꯏꯁꯤꯕꯣ? ꯏꯌꯥꯝꯕ ꯑꯍꯜꯁꯨ ꯆꯍꯤ 39 ꯁꯨꯔꯤ꯫ ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯔꯤ꯫ ꯑꯩꯁꯨ ꯀꯨꯏꯔꯔꯣꯏ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯒ ꯊꯥꯗꯣꯛꯈꯣ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣ ꯀꯥꯎꯕ ꯌꯥꯗꯦ꯫ ꯅꯪꯅ ꯅꯪꯒꯤ ꯅꯊꯧ ꯀꯥꯎꯔꯕꯗꯤ ꯅꯍꯥꯛ ꯂꯥꯏꯔꯦꯝꯕ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯅꯪꯕꯨ ꯃꯄꯨ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯤꯡꯊꯣꯜ ꯑꯗꯣ ꯂꯧꯊꯣꯛꯀꯅꯤ꯫ ꯍꯣꯏꯗ, ꯐꯔꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯏꯈꯨꯠꯇ ꯃꯤꯇ꯭ꯔꯪ ꯄꯥꯏꯔꯤꯁꯦ ꯃꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯃꯁꯛ ꯊꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯔꯥ ꯐꯖꯕꯤꯔꯥ ꯑꯃ ꯀꯣꯟꯅ ꯂꯥꯛꯆꯔꯅꯤ꯫ ꯀꯥꯟꯅꯗꯤ ꯂꯥꯛꯑꯣ, ꯌꯥꯏꯃꯒꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯄꯤꯊꯣꯛꯈ꯭ꯔꯁꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯎꯅꯕ ꯆꯠꯂꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯏꯃꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯏꯁꯤꯡ ꯑꯔꯨꯕ ꯑꯅꯥꯟꯕ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯃꯁꯨ ꯍꯥꯏꯖꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫
Ising adu pikthana yaubudu ubada yamna harauna chonglammi. Talak aduda khunjasingsu ising leiba laknai. Ngasidi ngarangdagi sel khara henna fangli. Masu leita lairaba ngaktani khanduna yamna tangnadi yolamde. Ising leiba lakliba mising adugi marakta miyamna masak khangnarabi nupi adusu laklammi. Mahak ubada atopi mausing adu maga thengnaba pamnaramde lapna leinai. Aduga murum sonarami. Ikaiba songthokna khangkhide mapanga thoraisi. Masibu kamdoba midano. Aduni. Aidine. Phana yamna lairaba oirabasu oktabidi oiro. Sikibana henna pai. As khulse leiba yamna tansilami. Thambal sel khara pairakandane atopa khulda hongkibana phari. Hoi aisu khalini. Misingse yingningdabana nari. Thaba makoina hainaribadu magi maramdani haiba masana khangjai. Masu masana aranba thabakni khangjabana kaisu saude. Thabasu makoigi wahai asida ikairibani masagi motlaba thabak asi thadoklage haina khalammi. Mi ataina thababu thina khanarabasu chairabasu yaimadi adumaina taude. Madi thababu adum chap manana khalammi. Thaba mama mapa leitabadagi yamna wazaraklabini haiba khangi. Thabak sufamsu leitabana mana laukhiba phirepni. Sum mathang thabagi pali tarakle magi su ising pire aduga sel khara piramlaga chatkre. Yaima sor sangno hontaraga imungda changlai. Magi yumadusu matomta leibanina yamna pi. Pi na khara wana khara khanduna pikna sajabani. Yaima harauna sel singa do lauthoi. Ngasidi yamna bu yameda. Kharaga tansilaga yumsi semgataba yaro. Hema puibungo nakhoibu yamna thagacheri. Karigumba nakhoina akhoigi yumda lakpa taragadi. Aina soidana nakhoigi karigumba mateng amatadi tawjageko. Thabasu mayum yaurakle magidi mayum yamna chawi ka ahum leiba yumni. Thaba lambi chatpaga masa yamna wasalaklabani. Migi wasing adu khangba ngamsilaktre. Karam kandano aina ningtamna hingba phangdoisibo. Aibu khulse thadoktuna jakrasira. Selsu yamna leite. Khul anauba aduda leibadana wakhalase khara ingthana leiba ngamgani. Adubu khangde. Ima pabungna leinaramba yumjaw amadi khulase thadokningde. Adubu mafam asigi miyoising asidi ai khangba ngamloidori. Aina sel paiba miyoy ama oirabadi miyamgi mateng tawbiramgadabani. Makhoidi sel tansingani haiba khakta khangi. Migi awabadi khangde. Lupa taratang oirabasu mateng oinanaba pibiba tarabadi thamoise penjagadabani. Khangdreda kayam kuinano asumaina hingdoisibo. Ahongba haibadu lakani haiba aidi thajadre. Thabasu chak thongkre mathangi numitadi lairemba ahumdu khulda laknanaba khanakre. Makhoi ahum adu miyoibagi saklon onduna lai makhoina lairemba ama oina lauduna laklabadi makhoibu nungsiba saduna khunjasing aduna chensinnarakani haiba khangi. Magi mayumda leinanaba hotnarakani. Kanana achumbanu kanana aranbanu khanglaroi. Aduna ichamchamba miyoy amagi fizol selaga oina laklami. Ahanbada makhoi ahumdu yaimagi mayumda oina thonglarami. Yaimasu ayuki wairam sit sengli. Aduga hingkholdagi patli tawduna paliba hangamadu higlami. Talak aduda makhoi ahumdu changlai. Yumsibu mi leibro. Yaima ingkholdagi thoglai. Kana hangbanu. Aikhoi selamta leijadre. Yaragadi aikhoi humbu changjafam pibiba yagadra. Nongmatang leijagi. Warobiba yade. Aigi yumsidi yamna pi. Karamna changani. Selsu pakna paijade. Warobinu. Atopada hangpibana phagani. Aigi yumgi piba mase yengbiyo. Bira momo noklaga. Yaima yamna ngakna. Nakhoidi aigi mingkamdongna khangliba. Kanana hairakpano. Nangna matam pumbada nangi pukri asibu ising hapiyo haina nizariba bor ado aikhoina pibani. Waduda yaima yamna ngaklammi. Kaino nakhoina haisibo. Aibu thajagadawribra thajaroidawribra. Nakhoina hairibado achumba oirabadi. Thajaba yaba oina. Aigi pukri ase isingna pik thalhanbiyo. Manawa made mamchana pukrigi ising ado makhoigi mitrang aduna pik thalhalammi. Haujikti nahak aikhoina hairibase thajaraba natra. Yaima mana matam pumbada nizariba isora aduna magi mitmangda thoklare. Adubu mana di makhoigi dama kaisu tawba ngamde. Yaima thamoy yamna kairammi. Mana khanjaki makhoibu amuktang uzarabadi makhoigi mateng tawjagani haiduna. Mana tansinjariba khara asi masina di migi mayumda kabara waiduna leiba konaroi. Ayuk numidangi chaki sel khara khakni. Yaima mana haikiba wasing ngakpa ngamlaroi khalubada matomta ikaijaba poklammi. Makok adu adum non thaduna mahak laikre.
ꯂꯥꯏꯔꯦꯝꯕ ꯃꯥꯝꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯑꯁꯤ ꯄꯤꯕ ꯉꯝꯂꯔꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯂꯩꯐꯝ ꯑꯃ ꯐꯪꯗꯕ ꯌꯥꯗꯕꯅꯤ, ꯑꯍꯤꯡ ꯑꯁꯤ ꯂꯦꯟꯒꯗꯧꯕꯅꯤꯅ꯫ ꯅꯪꯅ ꯈꯪꯕ ꯃꯤꯑꯣꯏ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯃꯈꯣꯏꯗ ꯍꯪꯂꯨꯁꯤꯔꯥ? ꯌꯥꯏꯃ ꯍꯪꯕꯗꯤ ꯑꯔꯥꯏꯕꯅꯤ, ꯃꯥꯒꯤ ꯁꯦꯜ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯈꯪꯖꯗꯦꯕꯣ, ꯑꯩꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅꯤꯅ ꯀꯩꯝꯇ ꯈꯪꯗꯦ꯫ ꯁꯨꯝ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯍꯪꯂꯕꯗꯤ ꯈꯪꯒꯅꯤ꯫ ꯕꯤꯔ ꯌꯥꯏꯃꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯍꯥꯛ ꯈꯪꯏ꯫ ꯃꯥꯅ ꯏꯀꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯕꯤꯔ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯑꯇꯣꯞꯄ ꯌꯨꯝꯊꯣꯡꯗ ꯑꯃꯨꯛ ꯍꯪꯂꯨꯈꯤꯒꯦ꯫ ꯌꯥꯏꯃ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯐꯒꯅꯤ ꯑꯗꯨꯗꯤ꯫ ꯌꯥꯏꯃ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝ ꯑꯗꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯇꯣꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯏꯀꯥꯏꯃꯟꯗꯅ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯅꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯌꯥꯝꯕ ꯑꯅꯤ, ꯇꯨ ꯌꯦꯡꯉꯨ, ꯃꯥꯡꯗꯒꯤ ꯌꯨꯝ ꯑꯆꯧꯕꯁꯦ, ꯃꯁꯤꯗ ꯍꯥꯟꯅ ꯍꯪꯂꯁꯤꯔꯥ? ꯌꯨꯝꯁꯦ ꯌꯥꯝꯅ ꯆꯥꯎꯏ, ꯃꯁꯤꯗ ꯍꯪꯂꯕꯗꯤ ꯌꯥꯔꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯃꯥꯝꯆꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯅꯥꯎ, ꯑꯩꯗꯤ ꯊꯥꯖꯗꯦꯗ꯫ ꯌꯨꯝ ꯆꯥꯎꯔꯒ ꯍꯦꯛꯇ ꯆꯪꯖꯐꯝ ꯄꯤꯔꯛꯀꯗꯕ ꯅꯠꯇꯦ, ꯃꯤꯒꯤ ꯄꯨꯛꯆꯦꯜꯗ ꯂꯩꯔꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯪꯗꯗꯤ ꯍꯪꯉꯨꯔꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯂꯦ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗꯒꯤ ꯃꯧ ꯑꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯛꯅꯤꯕ ꯃꯥꯟꯕ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯤꯕꯅꯣ? ꯆꯠꯂꯣ ꯆꯠꯂꯣ, ꯄꯤꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇꯦ, ꯈꯣꯏꯗꯧꯅꯒ ꯁꯥꯎꯒꯠꯄꯅꯤ, ꯗꯥꯎ ꯊꯨꯝꯒ ꯑꯝꯇ ꯌꯥꯔꯣꯏ꯫ ꯃꯅꯥꯎ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯕꯤꯔꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯤ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ, ꯌꯥꯔꯒꯗꯤ ꯅꯣꯡꯃ ꯈꯛꯇ ꯂꯦꯛꯆꯒꯦ꯫ ꯃꯧꯗꯨꯅ ꯑꯃꯨꯛꯁꯨ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯣ? ꯆꯠꯂꯣ ꯍꯥꯏꯔꯦꯗꯅ, ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯪ ꯆꯪꯂꯒ ꯂꯩꯒꯦ ꯈꯜꯂꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯃꯅꯥꯎꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯤ, ꯅꯪꯅ ꯅꯥꯄꯜ ꯀꯥꯕ ꯁꯥꯔꯤ, ꯌꯨꯝ ꯑꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯃꯨꯠꯊꯠꯂꯣ ꯍꯥꯏꯕ꯭ꯔꯥ? ꯃꯤꯅ ꯂꯩꯅꯔꯤꯕ ꯌꯨꯝꯁꯤꯕꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ? ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ? ꯀꯥꯟꯅꯔꯣꯏ, ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯊꯣꯔꯛꯑꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯅꯤ, ꯆꯠꯍꯧꯔꯣ, ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯅꯤ꯫ ꯃꯅꯥꯎ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯁꯤꯕꯣ? ꯅꯈꯣꯏ ꯀꯅꯥꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯅꯨꯄꯤ, ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯤꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯈꯣꯏꯅꯗꯤ ꯈꯪꯂꯣꯏ꯫ ꯅꯪꯒꯤ ꯅꯥꯄꯜ ꯑꯗꯣ ꯉꯁꯤꯗꯒꯤ ꯇꯦꯛꯂꯕꯅꯤ꯫ ꯅꯪꯁꯨ ꯑꯋꯥꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯅ ꯈꯥꯡꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯃꯧ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯔꯥꯁꯤ, ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ? ꯑꯩꯕꯨ ꯃꯤꯠ ꯇꯥꯡꯉꯕꯣ? ꯅꯨꯄꯥ, ꯑꯩꯁꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯀꯅꯥꯅꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯁꯦ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯟꯈꯤꯕꯅꯤ꯫ ꯋꯥꯗꯨꯗ ꯈꯣꯝꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯃꯗꯤ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯥꯒꯤ ꯂꯝꯆꯠ ꯈꯪꯕꯅ ꯃꯈꯣꯏꯅ ꯁꯥꯎꯅꯅꯕ ꯋꯥ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯅꯈꯣꯏꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌా ꯑꯃ ꯉꯥꯡꯂꯝꯂꯒꯅꯤ ꯍꯥꯏꯕ ꯑꯩ ꯁꯣꯏꯗꯅ ꯈꯪꯉꯤ꯫ ꯃꯥꯕꯨ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯅꯥꯎꯅ ꯁꯦꯜ ꯇꯃꯛ ꯇꯥꯟꯁꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯕ, ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡꯗꯤ ꯅꯣꯡꯃꯇ ꯄꯥꯡꯒꯦ ꯈꯟꯗꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯅꯈꯣꯏꯗꯤ ꯋꯥꯕ ꯇꯥꯕꯅꯤ꯫ ꯕꯤꯔꯅ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯜꯂꯛꯏ, ꯃꯅꯥꯎ, ꯇꯞꯊꯧꯁꯤ꯫ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕꯅ ꯁꯦꯝꯒꯠꯄꯅꯤ꯫ ꯃꯤ ꯑꯃꯕꯨ ꯅꯝꯐꯨꯗ ꯃꯤꯅꯨꯡꯁꯤ ꯍꯥꯞꯄ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯄꯨꯛꯅꯤꯡ ꯍꯣꯡꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯍꯥꯞꯄꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯤ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ, ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯣꯜꯍꯟꯕꯤꯔꯝꯃꯨ꯫ ꯃꯅꯥꯎ ꯌꯨꯝ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯣꯜꯍꯟꯕꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯈꯣꯝꯕꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯂꯛꯏ, ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯅꯥꯅꯣ? ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯑꯩꯈꯣই ꯑꯍꯨꯝꯁꯦ ꯂꯥꯏꯔꯦꯝꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯑꯣꯏ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝꯗꯨ ꯋꯥꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯁꯤꯗꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯗꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯔ ꯅꯥꯄꯜ ꯀꯥꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯇꯣꯞꯄ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯍꯪꯂꯨꯔꯦ, ꯀꯅꯥꯁꯨ ꯆꯪꯖꯐꯝ ꯄꯤꯕꯤꯔꯛꯂꯝꯗꯦ꯫ ꯃꯇꯝ ꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯜꯂꯛꯀꯗꯧꯔꯦ꯫ ꯏꯌꯥꯝꯕ ꯑꯅꯤ, ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ, ꯑꯣꯏꯔꯔꯣꯏ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯪꯂꯛꯄꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯝꯇ ꯐꯪꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯤꯁꯦ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯇꯝꯗ ꯈꯛꯇꯅꯤ꯫ ꯑꯁꯦꯡꯕꯅꯤ ꯏꯌꯥꯝꯕ,
ꯃꯅꯥꯎꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯍꯜꯂꯁꯦ꯫ ꯉꯥꯏꯈꯣ, ꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝ ꯑꯃ ꯂꯩꯔꯤꯁꯦ, ꯃꯁꯤꯗ ꯍꯪꯂꯨꯈꯤꯁꯦ꯫ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯦ꯫ ꯑꯦ, ꯏꯌꯥꯝꯕ, ꯌꯨꯝꯁꯦ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ, ꯂꯩꯌꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ, ꯃꯇꯝ ꯃꯥꯡꯉꯒ ꯇꯣꯛꯀꯅꯤ꯫ ꯃꯤ ꯑꯃꯒ ꯃꯥꯟꯅꯕ ꯅꯠꯇꯦ, ꯑꯝꯇꯗꯤ ꯍꯪꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯁꯤꯅ ꯑꯔꯣꯏꯕ ꯌꯨꯝꯅꯤ, ꯃꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯂꯥꯛꯏ꯫ ꯊꯕꯥꯁꯨ ꯄꯣꯂꯥꯡꯈꯣꯛꯇꯒꯤ ꯐꯤ ꯂꯧꯁꯤꯟꯕ ꯇꯥꯟꯖꯥꯅꯤ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝ ꯑꯗꯨꯅ ꯊꯕꯥꯒꯤ ꯀꯣꯟꯊꯣꯡꯗ ꯆꯪꯈꯤꯕꯗꯣ ꯑꯇꯣꯞꯄ ꯈꯨꯟꯖꯥ ꯈꯔꯅ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯃꯈꯣꯏꯁꯨ ꯂꯣꯟꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯏ꯫ ꯊꯕꯥ ꯅꯨꯄꯥ ꯑꯍꯨꯝ ꯆꯪꯂꯛꯄꯗꯨ ꯎꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛꯅꯤꯕ ꯃꯥꯜꯂꯤ, ꯐꯤꯖꯣꯜ ꯑꯃꯟꯕ ꯁꯦꯠꯂꯤ꯫ ꯀꯅꯥ ꯍꯪꯕꯤꯕ ꯑꯣꯏꯕꯤꯔꯕꯅꯣ? ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ, ꯁꯦꯜꯁꯨ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤ, ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯅꯪꯒꯤꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ꯫ ꯊꯕꯥ ꯃꯥꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤ ꯃꯌꯨꯝꯗ ꯂꯩꯍꯟꯕꯗ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯡꯅꯒꯗꯧꯔꯤꯕ, ꯌꯦꯡꯅꯒꯗꯧꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯋꯥꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯖꯔꯛꯂꯒ ꯆꯪꯖꯐꯝ ꯄꯤꯌꯨ ꯍꯥꯏꯔꯕ ꯑꯁꯤꯗ ꯃꯍꯥꯛ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ꯫ ꯑꯃꯗꯤ ꯃꯍꯥꯛ ꯑꯣꯛꯇꯕꯤꯒꯤ ꯊꯕꯛ ꯇꯧꯔꯝꯂꯕꯁꯨ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯅꯣꯡꯃꯗꯤ ꯁꯦꯝꯒꯠꯆꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯑꯁꯥ ꯑꯃ ꯂꯩꯖꯩ꯫ ꯃꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯟꯅꯤꯡꯕ ꯈꯟꯖꯔꯁꯅꯨ, ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯕꯨ ꯉꯁꯤꯗꯗꯤ ꯆꯪꯖꯐꯝ ꯄꯤꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯁꯨ ꯌꯨꯝꯁꯦ ꯏꯊꯟꯇ ꯂꯩꯔꯤꯕꯅꯤ, ꯀꯥ 3 ꯂꯩ, ꯑꯃꯗꯤ ꯆꯥꯛꯈꯨꯝꯅꯤ, ꯑꯃꯅ ꯑꯩꯒꯤ ꯀꯥꯅꯤ, ꯀꯥ ꯑꯃꯗꯤ ꯍꯥꯡꯉꯤ, ꯃꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯔꯣ, ꯀꯥ ꯑꯗꯨꯝ ꯆꯥꯎꯕꯅꯤ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯀꯣꯟꯅꯔꯅꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯤꯗ ꯑꯩ ꯍꯤꯛꯇꯣꯛꯄ ꯉꯝꯖꯗꯕꯅꯤ꯫ ꯌꯥꯅꯤ, ꯆꯪꯕꯤꯔꯛꯑꯣ, ꯑꯩ ꯀꯥꯗꯣ ꯇꯥꯛꯆꯔꯒꯦ꯫ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯋꯥ ꯈꯟꯅꯩ꯫ ꯋꯥꯈ꯭ꯔꯦꯗ, ꯉꯁꯥꯏꯗꯒꯤ ꯑꯣꯏꯔꯣꯏꯗꯕ ꯃꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯣ, ꯉꯁꯥꯏꯗ ꯁꯤꯗ ꯆꯪꯉꯛꯑꯝꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯅꯤ, ꯌꯨꯝꯁꯦ ꯐꯅꯁꯨ ꯆꯥꯎꯔꯤ, ꯃꯅꯥ ꯃꯁꯤꯡꯁꯦ ꯐꯖꯗ꯭ꯔꯦ, ꯌꯥꯝ ꯄꯠꯁꯤꯜꯂꯤ, ꯅꯨꯡꯁꯥꯁꯤꯒ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ꯫ ꯍꯣꯏꯗ, ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯐꯖꯅ ꯁꯦꯝꯕꯤꯔꯝꯂꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯀꯂꯛ ꯆꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯆꯤꯕꯣꯟ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯉꯛꯇ꯭ꯔꯥ? ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯕꯗꯗꯤ ꯍꯦꯟꯗꯣꯛꯇꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯃꯤ ꯄꯨꯁꯤꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯎꯅꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ, ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯥ ꯊꯦꯡꯅꯔꯗꯤ꯫ ꯁꯦꯜꯁꯨ ꯄꯥꯏꯕ ꯅꯠꯇꯕ ꯆꯥꯛꯅꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯧꯁꯤꯜꯂꯒ ꯁꯦල් ꯐꯪꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤ꯫ ꯀꯥꯟꯅꯗꯦ, ꯆꯠꯂꯁꯤ, ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯀꯩ ꯀꯥꯟꯗꯣꯏꯅꯣ? ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯍꯣꯏꯗ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥ ꯑꯣꯛꯇꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯆꯥꯛ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯥꯁꯨ ꯅꯣꯡꯃꯗ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯕ ꯐꯪꯖꯕ ꯅꯠꯇꯦ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯥꯅ ꯊꯣꯡꯕꯤꯕꯗꯣ ꯑꯗꯨꯝ ꯃꯈꯣꯏ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯊꯕꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯋꯥ ꯈꯟꯅꯩ꯫ ꯏꯅꯥꯎꯁꯥ, ꯅꯨꯄꯤ ꯑꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ, ꯃꯥꯒꯤꯗꯃꯛ ꯁꯦꯜ ꯄꯤꯔꯝꯁꯤ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯅꯨꯄꯤꯁꯦ ꯃꯤꯌꯥꯝꯅꯗꯤ ꯐꯅ ꯈꯟꯅꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯕꯗ ꯌꯦꯡꯅꯍꯧꯈꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯁꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯅꯥꯎꯁꯥ꯫ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯆꯨꯝꯊꯣꯛꯆꯒꯗꯕꯅꯤ꯫ ꯐꯔꯦ, ꯄꯣꯊꯥꯔꯁꯤ, ꯍꯌꯦꯡ ꯍꯟꯅꯅꯕ ꯑꯩꯈꯣꯏꯁꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯦ, ꯑꯗꯨꯒ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯊꯕꯥꯅ ꯍꯥꯏꯔꯛꯏ, ꯑꯌꯨꯛꯁꯤꯗ ꯆꯠꯈꯤꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯆꯥꯛ ꯏꯁꯤꯡ ꯈꯔ ꯆꯥꯔꯒ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥ? ꯌꯥꯔꯅꯤꯗ, ꯏꯆꯜꯒꯤ ꯁꯦꯕꯥꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯜꯂꯤ꯫ ꯁꯦ, ꯃꯁꯤꯒꯤ ꯁꯦꯜꯁꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯣꯡꯃ ꯅꯈꯣꯏ ꯁꯤꯗ ꯂꯩꯕꯒꯤ ꯚꯔꯥꯅꯤ꯫ ꯊꯕꯥ ꯌꯥꯝꯈ꯭ꯔꯕ ꯁꯦꯜ ꯑꯗꯨꯗ ꯉꯛꯅ, ꯀꯔꯤꯒꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯕ ꯁꯦල් ꯑꯁꯦ ꯑꯩ ꯂꯧꯖꯔꯣꯏ, ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯖꯕꯅꯤ꯫ ꯌꯥꯔꯅꯤ, ꯄꯤꯕꯤꯔꯝꯒꯅꯨ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯑꯃꯨꯛ ꯆꯠꯈꯤꯕꯒꯤ ꯈꯣꯡꯆꯠꯇ ꯆꯪꯂꯛꯀꯗꯕ ꯁꯦල් ꯌꯥꯝꯅ ꯂꯩꯒꯅꯤ, ꯃꯗꯨꯗ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯌꯥꯝꯅ ꯌꯥꯎꯔꯤ, ꯑꯩꯈꯣꯏꯅ ꯏꯆꯜꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯁꯦꯜꯁꯤꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯁꯍꯔꯗ ꯆꯠꯇꯨꯅ ꯊꯕꯛ ꯑꯃ ꯊꯤꯔꯨꯕꯁꯨ ꯌꯥꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯃꯁꯛ ꯇꯥꯛꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯌꯥꯏꯃ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊꯗꯨꯅ ꯃꯤꯒꯤ ꯀꯣꯟꯊꯣꯡꯗ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯈꯔ ꯂꯥꯞꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯈꯤꯕ ꯎꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯎ ꯑꯃꯗ ꯂꯣꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯩꯁꯤꯕꯨ ꯑꯐꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ?
ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯦꯜ ꯈꯖꯤꯛꯇꯪꯒ ꯌꯥꯝꯅ ꯂꯩꯖꯔꯝꯂꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯔꯝꯒꯗꯕꯅꯤ꯫ ꯑꯉꯛꯄꯅꯤ, ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯑꯆꯨꯝꯕ ꯇꯧꯕ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯤꯡꯖꯔꯨꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯃꯊꯪ ꯑꯃꯨꯛꯇꯪꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯒꯅꯤ꯫ ꯌꯥꯏꯃꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯕꯥ ꯁꯦꯜꯁꯤꯡ ꯑꯗꯨ ꯌꯦꯡꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇꯣ ꯇꯧꯕ ꯌꯥꯔꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯡꯊꯣꯜ ꯑꯁꯦ ꯑꯣꯜꯍꯜꯂꯒꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯑꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ꯫ ꯂꯩꯇ ꯂꯥꯏꯔ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯥꯡꯂꯒꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯊꯕꯥ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯃ ꯁꯥꯒꯠꯄ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯣꯠ ꯆꯩ ꯌꯣꯟꯗꯨꯅ ꯃꯍꯥꯛ ꯄꯨꯟꯁꯤ ꯂꯦꯜꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯜꯂꯒ ꯇꯪꯈꯥꯏ ꯌꯧꯅ ꯍꯣꯡꯅ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯪꯗꯦ꯫ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯜꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯥꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗ꯭ꯔꯤꯕꯅꯤ꯫ ꯊꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯌꯥꯝꯅ ꯋꯥꯕ ꯁꯥꯁꯤꯟꯅꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯧꯔꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯊꯥꯖꯗꯨꯅ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯊꯕꯥꯅ ꯃꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯕꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏ 5 ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ 8 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯥꯗꯨ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤꯕꯨ ꯆꯥꯅꯅꯕ ꯊꯛꯀꯅꯕ ꯁꯦꯟꯒꯗ꯭ꯔꯥ, ꯁꯦꯜꯕꯨ ꯇꯨꯡꯁꯤꯟꯒꯗ꯭ꯔꯥ? ꯃꯥꯒꯤꯁꯨ ꯈꯔ ꯊꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯅꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯥꯔꯛꯄꯒꯤ ꯃꯇꯥꯡ ꯂꯥꯛꯀꯗꯧꯔꯦ꯫ ꯊꯕꯥꯒꯤ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯐꯦꯠ ꯌꯥꯎꯗꯦ꯫ ꯃꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯖꯕ ꯂꯩꯇꯦ꯫ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯛ ꯄꯤꯖꯗꯦ ꯈꯣꯠꯇꯦ ꯍꯥꯏꯗꯨꯅ ꯑꯣꯏꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯥ ꯃꯀꯣꯛ ꯆꯥꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯄꯣꯛꯆꯔꯒꯦ ꯈꯟꯖꯕꯁꯦ ꯍꯦꯛꯇ ꯌꯥꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯡ ꯑꯁꯦ ꯃꯤꯅ ꯑꯃꯨꯛ ꯐꯠꯇꯕ ꯉꯥꯡꯅꯕꯗꯣ ꯄꯥꯝꯗ꯭ꯔꯤ꯫ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯔꯛꯀꯗꯧꯔꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯤꯗꯤ ꯃꯌꯦꯡ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯈꯪꯒꯅꯤ ꯍꯌꯦꯡꯗꯤ ꯑꯩ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯂꯒꯦ꯫ ꯊꯕꯥ ꯃꯤꯅꯨꯡꯁꯤ ꯄꯤꯊꯣꯛꯄ ꯋꯥꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯂꯩꯈꯥ ꯇꯥꯗꯅꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯁꯥꯗꯨꯅ ꯃꯍꯥꯛ ꯍꯣꯠꯅꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯦ ꯑꯗꯨꯒ ꯃꯀꯣꯏ ꯈꯔ ꯍꯥꯞꯆꯤꯜꯂꯦ꯫ ꯃꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃꯅ ꯀꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯁꯥꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯗꯨꯀꯥꯟꯗ ꯂꯥꯛꯄꯗ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 8 ꯑꯗꯨ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯅꯤ ꯃꯗꯨꯒꯤ ꯊꯕꯥ ꯍꯥꯏꯕ ꯅꯨꯄꯤꯗꯣ꯫ ꯑꯩꯈꯣꯏꯕꯨ ꯆꯔꯥꯒ ꯍꯦꯜꯍꯜꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯆꯥꯛꯅꯒ ꯂꯥꯝꯕꯒ ꯃꯥꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯑꯣꯏꯅ ꯂꯧꯊꯣꯛꯑꯁꯤꯔꯣ? ꯉꯥꯏꯈꯣꯍꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯤꯒꯤ ꯗꯨꯀꯥꯟꯅꯤ, ꯃꯥ ꯂꯥꯛꯄ ꯉꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯁ ꯃꯥꯅꯕꯨ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣꯍꯦ? ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯃꯥꯅ ꯃꯇꯝ ꯆꯥꯅ ꯄꯨꯔꯛꯇꯕꯩꯅꯤ ꯀꯩꯅꯣ꯫ ꯍꯣꯏ ꯆꯨꯝꯃꯦ, ꯃꯥꯅ ꯃꯇꯝ ꯆꯥꯅ ꯄꯨꯔꯛꯇꯕꯩꯅꯤ꯫ ꯀꯥꯟꯅꯗꯦ, ꯂꯥꯎ ꯍꯦꯛꯇ ꯆꯪꯉꯁꯤ꯫ ꯑꯩ ꯄꯨꯛꯁꯦ ꯈꯣꯡꯕꯅ ꯂꯣꯏꯔꯦꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯆꯪꯒꯦ ꯇꯧꯕꯒ ꯅꯨꯄꯥ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯥꯅ ꯂꯥꯎꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯊꯣꯔꯛꯑꯣ꯫ ꯅꯨꯄꯥ 8 ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯁꯣꯝꯕꯣ? ꯊꯕꯥꯅ ꯃꯈꯣꯏ ꯑꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯊꯧꯕ ꯀꯧꯏ꯫ ꯑꯩꯁꯦ ꯊꯕꯥꯒꯤ ꯃꯌꯥꯝꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯁꯍꯔꯗ ꯂꯩꯔꯨꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯏꯆꯟꯅꯨꯄꯤꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯅꯩꯔꯒ ꯂꯩꯔꯤꯁꯦ? ꯃꯥꯅ ꯌꯥꯔꯕꯁꯨ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯊꯣꯛꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯇꯩ ꯆꯥꯔꯔꯣꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯕꯥꯒꯤꯕꯨ ꯃꯌꯥꯝꯕ ꯂꯩꯕ꯭ꯔꯣ? ꯅꯠꯇꯦ, ꯃꯥꯒꯤ ꯋꯥꯔꯤ ꯊꯤꯒꯠꯂꯤꯔꯣ? ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ꯫ ꯏꯆꯟꯅꯨꯄꯤꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯒ ꯂꯩꯍꯟꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯊꯝꯃꯣꯏꯁꯨ ꯁꯦꯡꯗꯦ꯫ ꯆꯠꯈ꯭ꯔꯣ, ꯁꯦꯜ ꯄꯨꯔꯒ ꯂꯥꯛꯑꯣ, ꯂꯩꯒꯦ ꯍꯥꯏꯔꯗꯤ꯫ ꯅꯨꯄꯥ 8ꯇꯨ ꯈꯪꯂꯦ ꯊꯧꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯥꯡꯅꯕ ꯋꯥꯒꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯥꯒ ꯉꯥꯡꯅꯕ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯊꯕꯥ ꯂꯥꯛꯄ ꯉꯥꯛꯇ ꯉꯥꯏꯕꯤꯌꯨ, ꯃꯥꯒ ꯑꯝꯇ ꯎꯅꯖꯒꯦ꯫ ꯊꯧꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯊꯕꯥꯒ ꯎꯅꯒꯦꯕ? ꯅꯣꯏꯅ ꯈꯜꯂꯤꯁꯤ ꯃꯥꯒ ꯎꯅꯔꯒ ꯂꯩꯒꯦꯁꯤꯔꯣ? ꯃꯉꯣꯟꯗ ꯍꯥꯏꯔꯗꯤ ꯌꯥꯔꯅꯤ ꯀꯥꯏꯅ? ꯍꯦ, ꯑꯣꯏꯔꯣꯏ꯫ ꯃꯥꯅ ꯌꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯕꯨꯡꯉꯩ ꯂꯥꯛꯂꯕꯅꯤꯅ ꯌꯥꯔꯔꯣꯏ꯫ ꯗꯨꯀꯥꯟꯁꯦ ꯑꯩꯅ ꯁꯦꯜ ꯄꯤꯔꯒ ꯁꯥꯕꯅꯤ꯫ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯆꯩꯅ ꯀꯟꯊꯔꯛꯀꯅꯤ꯫ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯂꯦꯡꯉꯨ꯫ ꯅꯨꯄꯥ 8ꯇꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯦ꯫
ꯃꯈꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯧꯕ ꯁꯥꯎꯁꯤꯟꯅꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯁ ꯋꯥꯏ ꯍꯦꯛ ꯁꯪ ꯑꯩꯁꯦ ꯅꯨꯄꯥ ꯁꯥꯕꯅ ꯍꯦꯟꯅ ꯄꯛꯆꯔꯦ ꯇꯧꯔꯤꯁꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯃꯤꯁꯤꯡꯁꯦ ꯈꯪꯅꯦꯕ ꯊꯧꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯍꯜꯂꯒꯦ꯫ ꯊꯧꯕ ꯗꯨꯀꯥꯟꯗꯣ ꯍꯥꯡꯂꯦ, ꯃꯧ ꯑꯅꯤꯈꯛ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯏ꯫ ꯊꯕꯥꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯁꯤꯕꯣ? ꯊꯕꯥꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯥꯟꯒꯨꯝ ꯇꯧꯏ꯫ ꯃꯕꯨꯡ ꯑꯣꯏꯔꯖꯥꯠꯂꯥ ꯃꯧꯄꯥ ꯑꯣꯏꯔꯖꯥꯠꯂꯥ ꯈꯪꯗꯦꯅꯦ, ꯃꯥꯒꯤꯗꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯅ ꯇꯧꯕꯅꯤ꯫ ꯈꯪꯗꯦ ꯃꯥ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯊꯕꯥꯒ ꯃꯁꯛꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯑꯩ ꯃꯥꯒꯤ ꯃꯌꯥꯝꯕꯅꯤ, ꯅꯍꯥꯟꯈꯩ ꯁꯍꯔꯗ ꯂꯩꯔꯨꯕꯅꯤ꯫ ꯀꯔꯤ ꯂꯩꯒꯗꯕꯅꯣ? ꯑꯆꯥꯄꯣꯠꯁꯦ 3 ꯈꯛꯇ ꯂꯧꯒꯦ꯫ ꯊꯕꯥꯅ ꯂꯧꯔꯒ ꯄꯤꯔꯝꯃꯤ꯫ ꯃꯦꯃꯤꯅ ꯂꯨꯄꯥ 5 ꯄꯤꯔꯛꯏ꯫ ꯃꯗꯨꯗ ꯊꯧꯕꯅ ꯄꯥꯏꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯆꯥꯄꯣꯠ 10 ꯄꯤꯕ 3 ꯂꯧꯔꯒ ꯂꯨꯄꯥ 5 ꯄꯤꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯦꯃꯤ ꯑꯃꯗꯤ ꯃꯦꯝꯆꯥ ꯉꯛꯅ, ꯅꯍꯥꯟꯈꯩ ꯊꯕꯥꯅ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯝ ꯂꯧꯏ, ꯂꯦꯝꯅ ꯄꯤꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯍꯦꯔꯥ ꯃꯗꯨ ꯌꯥꯕ ꯋꯥꯔꯣ? ꯃꯥꯅ ꯌꯥꯔꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯅꯐꯤ ꯅꯔꯣꯜꯅ ꯃꯈꯜ ꯃꯈꯜꯒꯤ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯁꯦꯜ ꯈꯔ ꯈꯛꯁꯤ ꯀꯩꯒꯤ ꯄꯤꯕ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯁꯦꯜ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯄꯣꯠꯇꯣ ꯍꯟꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯦꯃꯤ ꯑꯃꯗꯤ ꯃꯦꯝꯆꯥ ꯅꯨꯄꯥꯁꯤꯒ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯕꯅꯤ ꯈꯪꯂꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯅ ꯌꯣꯜꯂꯕꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯧꯍꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇꯅ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ 7 ꯑꯗꯨꯁꯨ ꯗꯨꯀꯥꯟꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯊꯕꯥ ꯑꯃꯨꯛ ꯃꯤꯌꯥꯝꯅ ꯆꯤꯡꯅꯈꯤꯗꯅꯕ ꯊꯧꯕ ꯑꯃꯨꯛ ꯁꯥ, ꯃꯥ ꯑꯃꯨꯛ ꯁꯥ ꯇꯧꯗꯨꯅ ꯍꯟꯗꯛꯇꯤ ꯊꯕꯥꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯦꯛꯇ ꯍꯥꯏꯗꯣꯛꯇ꯭ꯔꯦ, ꯆꯩꯕ ꯉꯥꯡꯕꯗꯤ ꯇꯧꯗꯦ꯫ ꯃꯥꯅ ꯂꯧꯔꯤꯕ ꯑꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯊꯕꯥ ꯃꯐꯤ ꯃꯔꯣꯜ ꯑꯅꯧꯕ ꯈꯔ ꯂꯩꯒꯦ ꯈꯟꯗꯨꯅ ꯁꯍꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯍꯔ ꯑꯗꯨ ꯌꯧꯔꯦ, ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯅꯨꯄꯥ ꯑꯃ ꯊꯕꯥꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯐꯤꯔꯣꯜ ꯂꯩꯕꯗꯨ ꯎꯕꯗ ꯁꯦꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯂꯝꯃꯤ꯫ ꯏꯁ ꯁꯦꯜ ꯈꯨꯌꯥꯝꯁꯤꯗꯤ ꯃꯩ ꯇꯥꯔꯦꯍꯦ! ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯋꯥꯅꯣꯝꯅꯕ ꯁꯦꯜ ꯌꯥꯝꯅ ꯆꯪꯒꯗꯧꯔꯦ꯫ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ ꯇꯧꯔꯤꯁꯤ꯫ ꯃꯥꯒꯤ ꯁꯦꯜꯁꯤ ꯍꯨꯔꯥꯜꯂꯕꯗꯤ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯐꯨꯒꯅꯤ꯫ ꯀꯔꯤ ꯄꯥꯝꯕꯩ ꯇꯧꯁꯤꯒꯦ ꯑꯩꯕꯨ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯛꯁꯨ ꯐꯖꯕꯅꯤ꯫ ꯅꯨꯄꯥꯒ ꯀꯣꯏꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ꯫ ꯑꯩ ꯑꯗꯨꯝ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯜꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯒꯦ꯫ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗ ꯍꯨꯔꯥꯟꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯥꯒꯤ ꯊꯃꯣꯏ ꯌꯧꯅꯅꯕ ꯃꯌꯨꯝ ꯑꯗꯨ ꯈꯪꯗꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯑꯆꯧꯕ ꯊꯕꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯦ꯫ ꯃꯥꯅ ꯇꯣꯡꯂꯤꯕ ꯍꯋꯥ ꯒꯥꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯁꯨ ꯇꯣꯡꯂꯛꯏ꯫ ꯈꯨꯡꯒꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯊꯕꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯃꯍꯥꯛ ꯈꯪꯗꯣꯛꯂꯦ꯫ ꯃꯇꯝ ꯈꯔ ꯈꯨꯜ ꯑꯗꯨꯗ ꯀꯔꯕꯥꯔ ꯇꯧꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯨꯔꯛꯄ ꯅꯠꯇꯦ꯫ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯆꯧꯕꯁꯨ ꯑꯄꯪꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯌꯥꯝꯅ ꯈꯟꯕꯤꯕꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯔꯤ, ꯈꯟꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯆꯧꯕ ꯊꯕꯥꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯌꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯆꯧꯕ ꯊꯕꯥꯒꯤ ꯃꯕꯨꯡ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯕꯥ ꯑꯣꯏꯅ ꯊꯣꯔꯛꯄ ꯉꯥꯏꯔꯦ, ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯆꯧꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯊꯕꯥ ꯀꯧꯏ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯁꯣꯝꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯝꯂꯣꯏ꯫ ꯉꯔꯥꯡ ꯅꯪꯅ ꯁꯍꯔꯗ ꯂꯥꯛꯄꯗꯣ ꯑꯗꯨꯗꯒꯤ ꯃꯁꯛ ꯈꯪꯖꯍꯧꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨꯗ ꯊꯕꯥ ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯩ ꯁꯣꯝꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯑꯩꯒꯤ ꯌꯨꯝꯗꯤ ꯁꯍꯔꯗꯅꯤ꯫ ꯅꯪꯕꯨ ꯁꯪꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ? ꯊꯕꯥ ꯃꯥꯗꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯆꯩꯕ ꯉꯥꯡꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯂꯦꯞꯂꯦ꯫ ꯈꯪꯅꯕꯕꯨꯗꯤ ꯂꯩꯇꯦꯗ꯫ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯁꯤ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯕ꯫ ꯑꯗꯨꯗꯤ ꯊꯕꯥ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯦ꯫ ꯑꯩꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯊꯕꯥ ꯅꯨꯄꯥꯗꯣ ꯉꯁꯤꯗ ꯊꯦꯡꯅꯕꯅꯤ꯫ ꯃꯥꯒꯤ ꯏꯄꯪ ꯄꯪꯖꯕ ꯁꯥꯁꯤꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯅꯨꯡꯁꯤ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯌꯦꯡꯈꯤꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯕꯁꯨ ꯃꯥꯅ ꯅꯤꯡꯖꯕ ꯑꯁꯥ ꯑꯗꯨ ꯀꯥꯏꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯆꯧꯕꯅ ꯇꯛꯃꯟꯗꯅ ꯊꯕꯥꯁꯨ ꯌꯥꯊꯣꯛꯂꯦ꯫ ꯑꯆꯧꯕꯅ ꯋꯥꯁꯛ ꯀꯌꯥ ꯑꯃ ꯊꯕꯥꯒꯤ ꯃꯐꯝꯗ ꯁꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯂꯨꯍꯣꯡꯒꯅꯤ, ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯞꯇꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯁꯣꯝꯗ ꯑꯆꯧꯕ ꯃꯥꯒꯤ ꯁꯦꯜ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯊꯥ ꯑꯃ ꯐꯥꯈ꯭ꯔꯕꯗꯤ ꯀꯥ ꯚꯔꯥ ꯁꯦꯜ ꯄꯤꯅꯅꯕ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯈꯜꯂꯤ꯫
ꯃꯇꯧ ꯀꯔꯝꯅ ꯊꯕꯥꯒꯤ ꯃꯐꯝꯗ ꯁꯦꯜ ꯑꯁꯤ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯆꯧꯕ ꯅꯣꯡꯃꯗꯤ ꯊꯕꯥꯒ ꯎꯅꯗꯨꯅ ꯃꯍꯥꯛ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯨꯕꯣ? ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯈꯪꯗꯦꯗ, ꯑꯩꯁꯦ ꯊꯕꯛꯁꯨ ꯑꯝꯇ ꯐꯪꯗ꯭ꯔꯦ꯫ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯌꯦꯡ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯀꯣꯛ ꯉꯥꯎꯏ ꯊꯕꯥ꯫ ꯊꯕꯥ ꯀꯩꯁꯨ ꯆꯤꯡꯅꯕ ꯄꯣꯛꯇꯦ꯫ ꯑꯆꯧꯕꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯣꯏ ꯅꯤꯡꯏ꯫ ꯑꯗꯨꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦꯜ ꯀꯌꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ, ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯆꯧꯕ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯅꯣꯛꯏ꯫ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯦꯜ ꯑꯗꯨ ꯈꯔ ꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯁꯦꯜ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯂꯧꯔꯨꯔꯒ ꯄꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯦ꯫ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯒ ꯑꯗꯨꯝ ꯃꯍꯥꯛ ꯈꯨꯗꯛꯇ ꯁꯍꯔ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯆꯧꯕ ꯊꯕꯥꯕꯨ ꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯆꯧꯕ ꯂꯨꯍꯣꯡꯕꯒꯤ ꯆꯤꯊꯤ ꯑꯃ ꯊꯕꯥꯗ ꯊꯥꯔꯛꯂꯝꯃꯤ ꯑꯃꯗꯤ ꯑꯆꯧꯕꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯂꯦ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯁꯥꯟꯅꯕꯤꯔꯛꯄ꯫ ꯉꯁꯤꯗꯒꯤ ꯃꯍꯥꯛ ꯀꯅꯥꯁꯨ ꯊꯥꯖꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯆꯧꯕꯒꯤ ꯃꯐꯝꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯁꯦꯜ ꯑꯗꯨ ꯃꯥꯡꯖꯔꯁꯅꯨ, ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯖꯕ ꯇꯥꯕꯤꯅꯕ ꯃꯥꯒꯤ ꯈꯨꯟꯖꯥ ꯅꯠꯇꯦ꯫ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯕꯥ ꯁꯛꯂꯣꯟ ꯑꯅꯤ ꯁꯥꯕꯗ ꯋꯥꯁꯤꯜꯂꯛꯂꯕ ꯃꯍꯥꯛ ꯊꯧꯕꯗ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯊꯕꯥ ꯅꯣꯡꯃꯇ ꯎꯗꯕ ꯑꯗꯨꯗ ꯆꯤꯡꯅꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯃꯕꯨꯡ ꯑꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯤꯍꯧꯕꯗꯒꯤ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯊꯧꯕꯕꯨ ꯇꯥꯟꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯊꯕꯥꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯕ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯨꯟꯖꯥ ꯈꯔ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯧꯕꯅ ꯃꯆꯟꯅꯨꯄꯤꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄ ꯑꯗꯨ ꯊꯥꯖꯗꯨꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯜꯂꯤ ꯉꯁꯤꯗꯤ꯫ ꯊꯕꯥꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯈꯨꯂꯥꯛꯄꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯅꯨꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯟꯅꯨꯄꯤꯕꯨ ꯍꯥꯠꯂꯤꯕ? ꯑꯩꯒꯤ ꯏꯆꯜ ꯊꯕꯥ, ꯃꯥꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯍꯥꯠꯀꯅꯤ? ꯍꯦ ꯆꯤꯟꯊꯤꯕ, ꯅꯣꯡꯃꯗ ꯊꯕꯥꯗꯣ ꯎꯗꯦ꯫ ꯅꯪꯅ ꯁꯣꯏꯗꯅ ꯀꯔꯤꯅꯣꯃ ꯇꯧꯔꯝꯃꯅꯤ꯫ ꯑꯩꯈꯣꯏ ꯊꯕꯥ ꯄꯥꯝꯃꯤ, ꯅꯪ ꯄꯥꯝꯗꯦ꯫ ꯅꯈꯣꯏꯅ ꯊꯕꯥ ꯄꯥꯝꯂꯤꯁꯤ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕꯒꯤꯔꯥ? ꯑꯉꯛꯄꯅꯤꯀꯣ ꯅꯈꯣꯏꯁꯦ꯫ ꯈꯨꯂꯥꯛꯄꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯅꯆꯟꯅꯨꯄꯤꯗꯣ ꯍꯤꯡꯉꯤ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯁꯤꯗ ꯄꯨꯊꯣꯔꯛꯎ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯛꯄꯤꯔꯣꯏ꯫ ꯊꯕꯥ ꯃꯇꯣꯝꯗ ꯈꯜꯂꯝꯃꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯗꯣ ꯍꯜꯂꯛꯑꯒꯅꯤꯗꯣ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯠꯄ ꯄꯨꯝꯕ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯅꯤ꯫ ꯊꯧꯕ ꯎꯄꯥꯏ ꯂꯩꯇꯅ ꯃꯀꯣꯏ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯀꯣꯛꯇ ꯀꯤꯔꯤꯕ ꯐꯤ ꯃꯆꯥ ꯑꯗꯨꯁꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯁꯝ ꯑꯗꯨ ꯊꯥꯗꯔꯛꯏ꯫ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯅ, ꯊꯕꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ? ꯈꯨꯂꯥꯛꯄ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯄꯥꯝꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯃꯤꯅꯨꯡꯁꯤꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯦ꯫ ꯑꯩꯕꯨ ꯍꯥꯏꯕꯗ ꯌꯥꯔꯦ ꯈꯟꯗꯨꯅ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯩꯅ ꯁꯛꯂꯣꯟ ꯑꯁꯤ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯕꯤꯌꯨ ꯈꯨꯂꯥꯛꯄ, ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯤꯡꯂꯨꯕ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ? ꯃꯈꯣꯏꯅ ꯊꯕꯥ ꯄꯥꯝꯂꯤꯕꯁꯦ ꯑꯇꯩ ꯀꯩꯁꯨꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕꯤꯔꯣꯏ꯫ ꯈꯨꯂꯥꯛꯄꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦ꯫ ꯊꯕꯥꯒꯤ ꯋꯥ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯊꯕꯥ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅ ꯈꯨꯟꯖꯥꯁꯥ, ꯉꯁꯤꯗꯒꯤ ꯅꯈꯣꯏꯅ ꯊꯕꯥꯗ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯒꯅꯨ꯫ ꯃꯁꯦ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯈꯨꯂꯥꯛꯄꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯪꯅꯔꯛꯂꯦ꯫ ꯊꯕꯥꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯤꯕꯣꯟ ꯉꯥꯡꯅꯗꯨꯅ ꯃꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯫ ꯑꯐꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯍꯥꯛ ꯑꯣꯏꯕ ꯉꯝꯂꯔꯣꯏ꯫ ꯊꯕꯥ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯋꯥꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯔꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯁꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯊꯕꯥ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯍꯣꯡꯅꯅꯕ ꯑꯃꯗꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯁꯤꯈ꯭ꯔꯕ ꯇꯨꯡ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯩ꯫ ꯈꯔ ꯑꯃꯅ ꯀꯩꯁꯨ ꯈꯟꯗꯕ ꯌꯥꯎꯏ꯫ ꯂꯥꯏꯔꯦꯝꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯊꯕꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯦ꯫ ꯃꯈꯣꯏꯁꯨ ꯈꯟꯅꯔꯝꯃꯤ, ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯤꯕ ꯃꯈꯩ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯤꯆꯠ ꯑꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯀꯥ ꯍꯦꯟꯅ ꯄꯤꯊꯣꯛꯄꯁꯤ ꯑꯋꯥꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯈꯥꯡꯕ ꯀꯟꯕ ꯃꯤꯑꯣꯏ ꯑꯣꯏꯔꯒꯅ
ꯑꯗꯨꯝ ꯃꯤꯅꯨꯡꯁꯤꯒꯤꯗꯃꯛ ꯍꯔꯥꯎꯅ ꯊꯋꯥꯏ ꯊꯥꯕ ꯀꯤꯅꯗꯦ꯫ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯥꯒꯤ ꯑꯁꯥ ꯀꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦ꯫